Imphal West District amadi Kangpokpi District ani gi lonaba mafamda leiba Kangchup Chiru dagi nupa ama sakangdaba singna faraba matung tamthina furambadagi laikanaba ngamdana leikhidre haire leikhidraba nupa adu Mirangir Mechek Kawi chahi nifumanga sure apokpagi mamingna Someng Mechek Kawi thaudok asigi matangda ngasi rims ki mokta paumi singa leikhidraba Mirangir ge loina be Jatakpon Mechek na fongdorakpagi matung ina mahaki mapuroiba asing arang ayuk pung nipan makhairom taba matamda mayumdagi thokibane adubu fana thenglaba fauba halaktabadagi thinaringaida numidang pung nipan makhai khara helakpa da sakhangdaba miyoi singna tamthina furaga khulgi maira paibi singda sinaramki soklaba mapuroiba bo layengna rims hospital da pukhalakpada lambida leikhidabani haire nomugi suraga chajaba mapuroiba bo tamthina fuduna hatpada chenaba miyoi sing leingakna faduna chairak pibiyo mihat Fadriba Faubaso, Mapuroibagi Hakchang, Laukiroi Haina, Loinabina Fongdorake, Amaromda, Paumi Singa Unabadu, the Sarukiakibi, Kangchup, Chiru Village Ki Chairman, Ellen Thanga Amadi Mera Paibi Luchingbi, Anay Jachi, Anigi, Maikay Degi, Angang Marigi Mapa, Oiriba, Mirangir, Mihat Asibo, Akan Bumong, the Condemned Taurake, Mihat Asigi Achumba, Fongdriba Fauba, Imung Manunga Puna Kutsam Naduna Kongjang Kaya, Changsingani, Haiki. Masih laing lagi bukan dah rim bukan masih lagi dah adugi magi meran karino putok bio mahat pusing no kanano putok bio magi meran kaigi no pagi meran anti bado putok putrifo ay asi bagi hatsang noroi maran kaya sibiraga oida ba maran sibiraga sumhaina tatina hatbiramba se koi meira paibina yam chauna kandem taujari furup macha si Manipur sida furup asok sina singna yokhat bigadabni semgat bigini haiba honorable CM na haibsi yamna koi penjai Chiru sibu apikpa furup mani nusibiu miyamna yokhat biu akoi khulai pairaga khungak chade miyam minung siga loinana akoi khungak chari bani